Akashbani Imphal Maibam Dwijamani Pau Pazari Ahanbada Maroiba Pau Imphal East amasung Imphal West Jilla singda dengue gi case henkalakpa thengdare adumoinamak kiningai di oidi hairi child marriage ki case khwaidagi yamna thengnaba raija sigi jilla Thopal jilla na oire science amasung technology mantri thongam bisojen hairi akoibegi phibam kaitharakpadagi mioiba khunai de piriba saitheng kaya asidigi ngakthoknaba carbon dioxide thadokpa hanthanaba khongthang lokhatminaba tangai phade Sahi asigi December 13 ki matungda Aadhaar update toba yararoi haina social media da viral chaliba si aranba wafamni haina social welfare bibagna sengdoragli amasung malemgi atai mafam singda pangthokna bagum bharata sungasi World Tourism Day ki thoram pangthokli Imphal East amasung Imphal West Jilla singda dengue gi case henkalakpa thengnare adumoinamak kiningai di oidi hairi Health Services Manipuri ki Director Dr. O Sanalbi Devi hai phibam asi yenglaga jilla ani asige tongan ba mafam singda singnaba miyoi singi sample sing test tawna ba thabak paikhalle miyamna singnaba leirabadi manak nakpata leiba upper primary health center singda chapiduna sample sing test tawba yagani Hiram asiga mari lenana Akashbani Imphal gi ipau kangbuga ngasi akhanana unabada State Malaria Officer Dr. Salam Priyo Kumar Singh hai sahi asigi January amadagi ngasi phawbada Manipur da dengue positive oiba masing satruk marbudra sure masigi manungda Imphal West da samri yankai Imphal East da sam yankai yauri phibam asigi yenglaga leina asi thengnabada miyamna mateng pangbiyu haina appeal tawraduna Dr. Priyo Kumar na hai Imphal East amasung West ki jaga singsida August amasung September thasida dengue gi cases si spot or break macha ama tholakpagi mawong da thengnajare masi tholaba matung sida urban gi area da lebiriba health facilities amasung urban primary health center amasung mai makha da leba sub center singsida tariba staff singsina hariba jaga singsida local club amasung honorable MLA singi youth sing khusamnaraga active amasung vigorous source reduction activities je hojagare sida sunatana testing ki matan sida library ba praja section coding makki dengue status se kana gum kharna chingna birabadi hariba health facilities sing sida chapiri haraga magi e do sample do pibi ramba yare hariba health facilities sing sina e je collection taro matunga jenims da thana naba process adu order ngasi we respected director health na order issue tobire kana gum bana dengue case se chingna batho adi hariba health facilities sing se chapiraga e test tokpagi khudong cha mato tobiyo ena hajar Sarkar na piriba luhongba yabagi sahi tangkaktagi ngankhana luhongba child marriage gi case khwaidagi yamna thengnaba rise asigi jilla Thopal jilla na oire National Commission for Protection of Child Rights amadi Manipur Commission for Protection of Child Rights na puna senduna sahi sudriba angangsing luhongba thingnabagi matangda pangthokpa nongmagi oiba state level sensitization cum consultation workshop ta wafamasi Manipur Commission for Protection of Child Rights ki chairperson Kaisam Pradip Kumar na phungdokhibani Magna hai sahi nauriba angangsing luhongbagi sang asi Thopal jilla gi hek mathangda Imphal West amadi Bisnupur jilla singna oiri Manipur Press Club ta ngasi pangthokiba thoramadu ka mari lenana paumi singa unabada Sri Pradip Kumar hai Manipur gi hojik oiriba irang asina maram oiduna angang lising kun mangarom tongan ba relief camp singda sangjafam lauduna leiri Makhoi marakta child marriage thorakpa yabagi oithokpa sang wangna leiri masidigi ngakthoknaba sangsilakpa khongthangi sarukam oina ngasigi workshop adu pangthokpani Science amasung Technology Mantri Thongam Bisojet na hairi akoibagi phibam kaitharakpadagi mioiba khunai de piriba saitheng kaya asidigi ngakthoknaba carbon dioxide thadokpa hanthanaba khongthang lokhatminaba tangai phade wafam asi ngasi raya sarkar gi science amasung technology bibagna sinduna pangthokpa World Ozone Day gi thorumga mari lenana mantri na phungdokhibani Palan thoramadu da ozone run haina mingthonba lamjel amasu ngasi Imphal gi kangla dagi forest amasung environment mantri Thongam Bisojet na lamthakhi Mahiroyamadi Sarkar gi official kayana saru yakiba thoramatuda mantri na makata na hai ozone layer patharakpana miyoi be yauna jiba panba madi akoibegi phibamda sauna akaiba piragli phibam asida miyamna carbon dioxide thadokpagi sang kakthana ba hona batangai phade magna hai numit asi pangthokpagi maroiba pandamdi haurakli banaha singda ozone layer na miyoi be piriba kana bamadi masigi maroiba sing miyamda khangan bani thoramasi rise ge science and technology bibagna sinduna pangthokpani kumsi sei gi thimna Ozone for Life haibasini
Manipur State AIDS Control Society Max na sinduna Integrated Health Camp Kam IEC campaign ama Imphal East ki Khabai Suida leiba taret suba Manipur Rifles ki ground ngasi pangthokre thoram ki sorogam oina ISIB AIDS ki maramda miyam da ningthina khanganaba lila amas udki pawgi marak thanna atenba break ama Nungsijarba lomising mit pangbiro wahik kidamak masak khangdaba hidak kaptuna matam manghanbiranu Lauda tabo wahik kitin namadi masigi marum macha mapi pamnamak tumna hatuna phau pambibun mit kunfrani ngaktoktuna thambangam laba hidak BPMC natraga hopper anisigi marakta amayakta sizinaduna laumisingi awaba laina kohanmangam lagani thajadaba tawbiganu manang nakpa retailer sing natraga Thaujal Agro Manipur Sagolwan Mainole ta phangbiragani tabiriba pawase Akashbani Imphal dagini सही असिगी दिसंबर 13 की मतुंगदा आधार अपडेट तौबा याररोय हाइना सोशल मीडिया दा वायरल चलिबासी अरानबो वाफमनि हाइना सोशल वेलफेयर विभागना सेंदोरगली आकाशवाणी इम्फाल की इपाव कांगबुगा ngasi अखनना उनबदा विभाग असिगी आधार एक्सपर्ट आइस दयानंद शर्मा हाई मियामना मसा मसागी मोबाइल दा माई आधार पोर्टल सिजनरगा आधार अपडेट तौबा दिसंबर 13 की मतुंगदसु यागनी मरमतुना मियामना अथुब मतमदा आधार अपडेट तौबिदुना इसागी आधारबो असुंब डॉक्यूमेंट ओइना थंबिनाबा अपील तौरदुना श्री दयानंदन हाई करिगुम सोमना पाइबिरिबा आधार असि एनरोलमेंट तौगिबा यामना कुइरबा 2010-11 स्वाइदगुम तौग्रगा करिगुम अपडेट अमत तौद्रबा एनरोलमेंट तौबुदा हापखिबा फोन नंबर अदु सिजनदबा तारबा अदोइबा तारगदी सुंसोय सोइदनम अपडेट तौबिहौ सोशल मीडिया दा थोइबा दिसंबर की तारीख 13 सिफाव मनुंगदा अपडेट तौदबा तारगदी चार्जेबल ओइगनी हाइबसी होय ओइगनी करम मतमदा ओइगनी माना माय आधार पोर्टल दा करिगुम मसाना अपडेट तौजबा तारगदी पीरिबा तारीख सिगी ममांगदा अपडेट तौरगदी मा फ्रीदा अपडेट तौबा यागनी अदुगा करिगुम्बा दिसंबर की तारीख 13 सिगी मतुंगदा तौबोय तारगदी मा चार्जेबल ओइगनी खक हाइबनी सिदा तोइदोना पाखनिंगाय लेते सोमना एनरोल तौबुदा हाफ की फोन नंबर अदो इसाना सुम पाइबिरिबा तारगदी मदुदा अपडेट तौनबगी नोटिफिकेशन सुक्सोय सोइदना UIDI की साइट की लाकनी इसाना पाइबिरिबा आधार दा लिंक तौगिबा मोबाइल नंबर अदो हुजी हुजिसु याबु ओइरी हुजी सिनरिबा मोबाइल नंबर असिनी नत्रगा हाना पाइरमदुनी हाइबसिन कंफर्म तौबियो यादुदा मेसेज लाकनी थोलैबा वायरल सिदा कैसु थोदोना पाखनिंगाय ओइदी मणिपुर की अंद्रो विलेज ना कुमसी सही की बेस्ट टूरिज्म विलेज मना फंगले टूरिज्म मंत्रालय ने पांगथोकपा बेस्ट टूरिज्म विलेज कंपटीशन दा इम्फाल ईस्ट जिला की अंद्रोदा मना आसी पिरकपनी मना आसी नई दिल्ली की विज्ञान भवन की प्लीनरी हॉल दा पांगथोकपा थोरममदा मना आसी अंद्रो विलेज दा खुसिनकीबनी मना आसी फंगलपदा उपराष्ट्रपति जगदीप धनखड़ ना थागतपा फोंदोखरे आयुष्मान भारत प्रधानमंत्री जन आरोग्य योजना हौदोखिबगी सही तुरुक मपुंग फारकपगा मरी लेना लेबाक सिनबा थुंगना था असिगी कुंदगी कुंथ्रा फावबा चथरिबा पालन थोरमगी सरुक अमा ओइना थौबाल जिला दसु हेल्थ रन ngasi पांगथोखरे नेशनल हेल्थ अथॉरिटी अमसुंग स्टेट हेल्थ एजेंसी की मखादा डिस्ट्रिक्ट इम्प्लीमेंटेशन यूनिट थौबाल सिंधुना पांगथोखिबा हेल्थ रन की थोरमदु डिप्यूटी कमिश्नर थौबाल की ऑफिस कॉम्प्लेक्स तगी ADM बी लोकेश्वर शर्मा लमथाखी हक्सल की पाउचल पुबा खोंसत अदु थौबाल कैथेल फाउदुना चलबा मतुंग थौबाल वांगमा ताबदा लेबा CMO की ऑफिस ता लोइसिनखी तुंगदा नेशनल हेल्थ मिशन की कॉन्फ्रेंस हॉल दा हक्सल की मतंगदा मियांबु निथिने खंगनबगी थोरम मसु पांगथोखी स्वच्छता ही सेवा कैंपेन की सुरगम ओइना कक्सिंग जिला फाउदुना चलिबा नेशनल हाईवे चामा अनिदा लेबा बिजोयपुर विलेज दा कक्सिंग PIC डिवीजन मणिपुर ने सिंधुना स्वच्छता ही सेवा की मपाउ पुबा मियाम की रैली अमंगसी पांगथोखरे रैली अदु कक्सिंग की बिजोयपुर ग्राउंड की लमथाखी स्वच्छता ही सेवा कैंपेन की सुरगम ओइना थौबाल जिला दसु थौबाल म्युनिसिपल काउंसिल ने सिंधुना थौबाल कैथेल की अकोइबदा साइकिल रैली अमा ngasi पांगथोखी लू नानब थौबाल ओहेलसी मफम चादना अमोट अकाई लंथोकनु अमोट अकाई सिंग मफम चाना पैसिलु अमुक्तंग सिजनरगा हुंदोपा प्लास्टिक सिंग सिजनगनु हाइबा प्ले कार्ड सिंग सिजनदुना चटखिबा रैली अदुना अमोट अकाई सिंग मफम चाना पैसिनबा लंबीगी नागेता दुकान फमलिबा सिंग अमदी कैथेल फमलिबा सिंगदा पाउजेल पीखी कैंपेन की सरुक अमोइना लमतु सेंदोपा मदी उ चरा थाबगी थोरममा थौबाल जिला की संगाई युमफम पार्ट 1 अमसुंग खांगाबोक पार्ट 2 दा पांगथोखी कैंपेन असिगी सरुक अमा ओइना मणिपुर यूनिवर्सिटी की NSS यूनिट ने सिंधुना था असिगी 13 अक्टोबर 2 फावबा तोंगान तोंगान ब थौरम कया पांगथोकली थौरम की मनुंग सन्ना तांगजेंग मरिल तेंगथोपा मदी उ चरा थाबन सिंगबा पांगथोखी
campaign asigi makhada safai abhiyan gi lokholiba thabak thorom singi manung sanna safai karmachari singda personal accident policy certificate yentopagi thoromama high court of manipur gi judges loans da ngasi pangthokre thoromatu saruya khiba high court of manipur gi chief justice siddharth mridul nahai court asida sanitation gi thabak toriba karmachari singda accident insurance ki khudong saba phangan ba haibasi yamnamak tangai phadaba amani thoromatu da justice singh ab mol singh a guneshwar sharma ojes mutum high court ki registrar singba miyoi kya saruya khi Manipur State Commission for Women na National Commission for Women gi kusum narga nomagi oiba awareness program ma ngasi Tengnopal jila gi Khangsim village gi ke Kosang Memorial Community Hall da pangthokre program asi posan abhiyan gi makhada tare suba rashtriya posan ma lisingani kunmari ga mari lenena pangthokpani thormadu da Manipur State Commission for Women gi chairperson Thumlip Tening Pham Monsang amasung member sing Laurembam Dayapati Devi amadi ti Sausing Koirang ni singbana saru yakhi thorom gi saruga moina technical session ani thokna pangthoktuna akhang ahe ke ana posan ma amadi masi oiba sinjak sangi matang da wangangki Integrated Soil Development Scheme Wangoi Imphal West na sinduna Rashtriya Posan Magi Thoromama Wangoi de Leba Community Health Center denga si pangthokre Thoromasi Posan Abhiyan ge makhada tha asigi amadagi satharakibani Nai Delhi ki Vigyan Bhavan da tha asigi mangada Rashtrapati Draupadi Murmu na National Teachers Award piduna ikai khumna ba utkhrabi Rishi Kul Upper Primary School gi oza Songtham Nandita Devi bu op ki Thoromama Sagolbangi Upper Primary Health Center dengan si pangthokre. Oza Nandita Upper Primary Health Center asigi Jan Arogya Samiti ki member oiri. Mayai ka basinjak sizinadaba mahi tampham sangama ohelesi haiba wakhalonda meyam bu ningthine khangan migi thoromama Imphal East ki Khurai Sajor lekai da leiba Sri Sri Gauru Gobind Girls College da ngasi pangthokre thoromgi sorogama oina college asidigi horaga Khurai Lamlong Bazar phawba nisa thadoksi maikhu sizinagumsi hidak mana sizinadaba campus ama ohelesi haiban singba play card sing paiduna khongsat ama susatki Kumbi College ki Nifumari Suba Foundation de ngasi college asigi auditorium da pangthokre thoromadu da college asi linkhat pata yaukiba leikidraba ahalaman singi photo da leisu katuna ikai khumnaba utkhi Manipur Masters Athletic Association esinduna Nifumari Suba Rajatha ki Manipur Masters Athletics Meet lesingani kunmari kunmanga mathang thagi tarani thoidegi pangthokpa horagani Association asina thokpa cherol madai meet asida saru yaling by athlete singna singbai rong da leiba association ki office ta tha singi kunthra phawba da form thajile kadabani akupa marol association asidagi khanglaba yagani hairi Operation Sadbamna ki manung sana Bharat Lanmini senduna satharakpa Suba Lieutenant Colonel Robert T.A. Memorial Badminton Tournament ngasi Senapati Teloisin-khre. Wrestling masana sakhona bohona bata asobo thodang lorum batana tana masana kaya dasu asobo thodang lorumba wahengbam sawbalal masagi anaba amadagi laikhidre magno laikhidabada Sai STC Imphal Khumal Lampaki coaches staff amasung sanaroi singna awaba phungtokre paugi marak thanna atenba break amamu Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapal dagi tarani thoi fawba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ge loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG sizinaduna screening lemna tawbagi khudongchaba pizari anabasingi oina PMJAY health card amasung government employee singi su khudongchaba pizari akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Akashbani Imphal dagi pau tabiri. Malem ge tai mafam singda pangthokna bugum Bharat ta sungasi World Tourism Day ki thorom pangthokli. Tourism na miyam marakta mari phaganan ba masung sel thomgi phipam phaganan ba loriba thodang bu ningsingtuna sei kudingi numit asi palan tawani. Malem ge tourism numit ka mari lenana Mukhyamantri Nongthomai Birena so yaiba pausel pirakli. Aroibada maroiba pawmu Imphal East amasung Imphal West jila singda dengue ki case henkalakpa thengnare adumoinamak kiningai di oidi hairi child marriage ki case khwaidagi yamna thengnaba raija sigi jila Thobal jila na oire science amasung technology mantri Thongam Bisojen hairi akoibagi phibam kaitharakpadagi mioiba khunai de piriba saitheng kaya asidagi ngakthoknaba carbon dioxide thadokpa hanthanaba khongthang lokhatminaba tangai phade
सही असगी दिसंबर 13 की मतुंगदा आधार अपडेट तौब याररोय हाइना सोशल मीडिया दा वायरल चलीबासी अरानबो वाफमनि हाइना सोशल वेलफेयर विभागना सेंटोरकले मसुंग मालेमगे अतै मफम सिंगदा पांगथोकनाबुगुम भारत सुंगसी वर्ल्ड टूरिज्म डेगी थोरम पांगथोकली पावले जरे